Matam kuina check mok laurudraba matung Imphal West district ki manung chenba Sangaithel amasung Tairenpokpi ka tainaba Meitei singi yum leiba mapham singda Kuki Militant Singna bom amasung Nongmei round kaya Kapsinduna Landarakhre thodok thokfam dagi fangba pau gi matungina ngarang nimidang pung 6:30 tarakpa matamda hairiba khul ani asiga naknana Kangpokpi district ki manung chenba Saibung Kuki khullom dagi Kuki Militant Singna bom mangarom Kapsinduna ahanbada kaihoraki madugi matung Nongmei round kaya kharasu kapsilaki Kuki Militant Singna thawong aduda security force amasung khulngakpa singnasu handuna khut thoknaki nimidang pung 8:30 taramdai fawba khut thoknaki adumoinamak asok apan yawbogi paudi leite khulani asiga nakna leiba chingdagi Kuki Militant Sing kumtharakle haiba paw fangbadagi police amasung khulngakpa singna patrolling chatpada Kuki Militant Sing adu laptakna chingdagi kumtharakpa thengnaki madugi matungina ikan kanadana Nongmei kapnabagi thodok adu thokibani hairi